Salai Holding Private Limited ki Managing Director Narengbam Samarjitna London ki mafam amadagi international media da Manipur India ki mafam dagi ningtam lehaina laukthoklakhibaga mari leinana police na mahak ki mathakta case laukhatuna Indian Penal Code ki section 121A 121B amadi 124A 124B gi makhada case register tawduna special crime branch ta Sinakhiba adugi makha tarakpa oina ngasi ayuktagi Lamphel police na company asi chajum namduna so lonsilaba matung thigatpa haukhre miyamna mahuksagum company asida sel thamba amadi kaiba lakpada so lolambadagi shareholder singna company asigi tera uripokna singba branch office singda thomjenkhi mafam adugi office sing adusu so lonsinduna chajum namduna ngak senduna lerambadagi miyamna chaungna ningba kaina hanakre company asigi office ki walda thelamba notice singda investor singda police investigation chathabana matam kharagi oina transaction lepchagani company asi restructure tawgadaba maramna transaction lepchabani investor singi aningba apamba company na manghanjaroi investor singna wakhal lana khanbiduna isagi company ni khanbiduna mateng pangbiu haiki warol sing adugi makhada khanghanjariba Salai Holding Private Limited haina iramki company asina paumi sing unabagi thoram amada mathakki wafam sing asina manana phongdorakhi hairi ningsingba yabdi samarjit masana mahak Salai ga hiram amatada mari leinadre haina phungdokhiba leikrabani hairi